Manipur Top Channel gi video amta update tawjage si I ongan phong basi phone February gi tang anida personal mari court changjakhre hokhiba kumja English ni gatara gi September amada singjamai police station gi manungsan leiba mongsagai amadi ningong bam gi lona bada leiba Valley Academy manakta thokiba fake encounter ni haiba thawdo amada irungbam Ratan Kumar kawba miyo ama hatkiba thawdo aduda sene haiba police personnel manga gi manungda mari ngasi chief judicial magistrate Imphal West gi court surrender torakre Chief Judicial Magistrate Imphal West ki court na July 18 da hairiba personal manga adugi mathakta thagatkiba prosecution section adu yenglaba matungda hairiba accused personal sing adu February 13 fawbagi manungda court karaknaba samon thakibane accused personal manga adugi manungda ngasi serenda torokraba personal mari adudi hairangoi thong singkha lekaidagi laikhidraba Bihari gi Masanupa Inspector Imphal West Commando Nandaibam Jitesor Longmai Part 3 None degi Maithangam Panmai gi Masanupa Head Constable James Panmai Haurai Bimaya Laikai degi Amumsa gi Masanupa Rifleman Thaunauzam Sanatomba Amasum Thawal Athokpam Laikai da leiba Biren gi Masanupa Rifleman Okram Hemchandrane Makhoi mari ngasi court karaktuna bail application file tawki adom oinamak Hairok Part 3 Bamo Laikai degi Ibo Tombi gi Masanupa Rifleman Thokchom Ibom sa ngasi court karakhide Court asina bail hearing sing adu kupna khanraba matungda makhoi mari mak security amamam ga loina na PR bo lupa lising yang kai thianduna bail pikre haina su pausi asin makha tana phungdurakli.